ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯇꯝꯅꯔꯛꯄ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯇꯝꯅꯔꯛꯄ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯒꯤꯇꯥꯗꯣ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯅꯕꯒꯤ ꯃꯍꯥꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯅ ꯃꯍꯥꯛꯁꯦ ꯃꯇꯣꯝꯇ ꯄꯣꯛꯆꯩ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯏ꯫ ꯃꯃꯥꯟꯅꯕ ꯑꯇꯩꯗꯤ ꯉꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯤꯇꯥꯅ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯊꯥ 2 ꯆꯣꯟꯊꯔꯒ ꯆꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯇꯥ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯕꯣꯔꯗꯤꯡ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯩ ꯑꯈꯪ ꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯈꯨꯗꯤꯡꯃꯛ ꯕꯣꯔꯗꯤꯡ ꯊꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯇꯥꯒꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯊꯝꯂꯤꯕꯅꯤ꯫ ꯒꯤꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯒ ꯍꯥꯟꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯅ ꯒꯤꯇꯥꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯑꯣꯛꯂꯤ꯫ ꯌꯥꯝꯅꯁꯨ ꯍꯔꯥꯎꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯤꯇꯥ ꯃꯍꯥꯛꯅ ꯇꯨꯝꯒꯗꯧꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯥꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯒꯤꯇꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯅ ꯅꯤꯡꯊꯤꯖꯅ ꯂꯩꯔꯣ ꯍꯥꯏꯔꯝꯂꯒ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯒꯤꯇꯥꯒꯤ ꯃꯄꯥꯅ ꯑꯣꯖꯥꯗ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯤꯇꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗꯁꯨ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯔꯨꯜ ꯁꯦꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯆꯠꯅꯒꯗꯕ ꯔꯨꯜꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯆꯠꯅꯒꯗꯕ ꯔꯨꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯆꯧꯀ꯭ꯔꯤꯁꯤꯡ ꯇꯦꯕꯜꯁꯤꯡ ꯑꯗꯨꯗ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯄꯥꯅꯔꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯝꯕ ꯂꯣꯏꯅꯃꯛ ꯆꯪꯅꯔꯛꯂꯤ꯫ ꯒꯤꯇꯥꯗꯤ ꯉꯍꯥꯟ ꯃꯈꯩ ꯑꯗꯨꯝꯅ ꯊꯦꯡꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯎꯏꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯍꯥꯛꯇꯣ ꯋꯥꯔꯗꯦꯟꯅ ꯎꯔꯕꯗꯤ ꯐꯨꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯞꯅ ꯍꯧꯗꯣꯛꯄꯤꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯝꯐꯨꯗ ꯄꯥꯍꯜꯂꯤꯕꯅꯤ꯫ ꯇꯨꯝꯕ ꯌꯥꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯤꯇꯥ ꯍꯥꯟꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯕꯝ ꯇꯨꯁꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯒꯤꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯒꯤꯇꯥꯅ ꯀꯔꯤꯅꯣꯗ ꯑꯩꯗꯤ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯄꯁꯤ ꯑꯃꯇ ꯇꯧꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯃꯤꯠꯇꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯣꯡ ꯆꯪꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯒꯤꯇꯥꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯧꯔꯦ ꯏꯁꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯤꯇꯥꯅ ꯐꯩꯖꯨꯞ ꯑꯗꯨ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯒꯤꯇꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯒꯤꯇꯥ
ꯎꯔꯣꯟ ꯁꯥꯔꯣꯟ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯤ, ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯒ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯒꯤꯇꯥꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ "ꯑꯁ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯃꯨꯛꯀ ꯇꯧꯔꯛꯇꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯍꯧꯁꯥꯅ ꯒꯤꯇꯥ ꯊꯣꯏꯗꯣꯛꯅ ꯀꯤꯒꯟꯗꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯒꯤꯇꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕꯒꯤꯔꯅꯦ ꯈꯟꯂꯨꯗꯨꯅ ꯈꯔꯗꯤ ꯃꯈꯣꯏꯗꯣ ꯀꯧꯇꯛꯇꯤ ꯆꯥꯏ꯫ ꯑꯗꯨꯕꯨ ꯒꯤꯇꯥꯅ "ꯑꯩꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ" ꯈꯟꯗꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯗꯣ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯕꯗꯣ ꯂꯣꯏꯔꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯁꯤꯡꯅ ꯊꯥꯈꯥꯏ ꯈꯨꯗꯤꯡꯒꯤ ꯂꯧꯕ ꯑꯦꯛꯖꯥꯝ ꯃꯆꯥ ꯈꯔ ꯂꯩꯔꯤ꯫ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯒꯤꯇꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯩ ꯍꯧꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯒꯤꯇꯥ ꯃꯍꯧꯁꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝꯅ ꯇꯟꯕ, ꯌꯥꯝꯅ ꯇꯨꯝꯒꯟꯕ, ꯁꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯇꯤꯚꯤ ꯌꯦꯡꯂꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯊꯣꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯃꯍꯥꯛꯇꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯤꯇꯥ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥ ꯑꯁꯤꯗ ꯃꯍꯥꯛꯇꯣ ꯀꯔꯤꯒꯨꯝꯕ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗ꯭ꯔꯕꯗꯤ ꯑꯣꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯐꯨꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ꯫ ꯃꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯄꯨꯟꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯒꯤꯇꯥꯗ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯉꯁꯥꯏ ꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ, ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ "ꯑꯁ ꯇꯣꯝꯄꯣꯛ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯁꯨꯡꯄꯥ ꯄꯥꯅꯤꯡꯗꯦ, ꯀꯅꯥꯅꯕꯨ ꯄꯨꯊꯣꯛꯑꯃꯤꯅꯣ ꯈꯪꯗꯦ ꯂꯥꯏꯔꯤꯛꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯅ "ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯗꯤ ꯄꯔꯤꯈꯥꯗꯣ ꯄꯥꯁ ꯇꯧꯔꯛꯑꯣꯏꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯌꯥꯏꯅ "ꯍꯦꯔꯥ, ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯕꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯂꯥꯏ ꯑꯃ ꯁꯠ ꯈꯣꯏꯔꯝꯊꯣꯛꯑꯒ ꯑꯗꯨꯝ ꯄꯥꯁ ꯇꯧꯕ ꯌꯥꯏꯗ." ꯋꯥꯗꯨ ꯇꯥꯕꯗ ꯒꯤꯇꯥꯅ "ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏꯒ ꯁꯥꯟꯅꯔꯒ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯍꯟꯕ ꯌꯥꯕ꯭ꯔꯥꯅꯦ? "ꯍꯣꯏ, ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ, ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯒꯖꯥꯠꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯘꯨꯅ "ꯑꯦ ꯁꯅꯥꯌꯥꯏ, ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯍꯩꯕ꯭ꯔꯥꯅꯦ?" "ꯑꯁ, ꯍꯩꯃꯤ ꯅꯣꯏꯕꯣ, ꯃꯃꯥꯡ ꯊꯛꯇ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ 10 ꯀꯥꯕ ꯏꯌꯥꯝꯕꯁꯤꯡꯗꯣ ꯃꯣꯏꯗꯤ ꯂꯣꯏ ꯌꯦꯡꯈꯤꯕ ꯉꯥꯛꯇꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯕ? ꯑꯗꯨ ꯌꯦꯡꯉꯒꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕ?" "ꯑꯗꯨ ꯌꯦꯡꯉꯒ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯁꯤꯗ ꯄꯔꯤꯈꯥꯁꯤ ꯄꯥꯁ ꯇꯧꯒꯅꯤ ꯇꯧꯔꯣꯏꯗꯣ ꯈꯪꯗꯣꯛꯀꯅꯤꯗꯅ꯫ ꯄꯥꯁ ꯇꯧꯔꯣꯏ ꯍꯥꯏꯔꯗꯤ ꯀꯩꯗꯧꯔꯤ ꯂꯥꯏꯔꯤꯛ ꯋꯥꯅ ꯄꯥꯔꯒ ꯇꯨꯝ ꯂꯩꯊꯣꯛꯀꯗꯕꯅꯤ." "ꯌꯥꯏꯅꯦ ꯑꯗꯨꯁꯨ." ꯋꯥꯐꯝ ꯑꯗꯨꯗ ꯒꯤꯇꯥꯅ "ꯑꯁ, ꯅꯣꯏꯒꯤ ꯄꯔꯤꯈꯥꯒꯤ ꯀꯩꯗꯧꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦꯁꯦ, ꯅꯣꯏꯗꯤ ꯂꯥꯏꯔꯤꯛ ꯀꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ, ꯀꯃꯥꯏꯅ ꯀꯧꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯕꯣ?" "ꯑꯦꯔꯥ ꯒꯤꯇꯥ, ꯑꯗꯨꯒꯤꯗꯤ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤꯗ꯫ ꯀꯦꯟꯗꯜ ꯈꯔ ꯆꯨꯈꯠꯂꯅꯤꯗꯅ, ꯆꯦꯕꯥꯡ ꯑꯃꯗ ꯃꯌꯦꯛ ꯈꯔ ꯏꯒꯅꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯆꯞꯄꯤ ꯆꯥꯟꯗꯤ ꯑꯃ ꯂꯪꯈꯠꯂꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ꯫ ꯃꯗꯩꯗꯒꯤꯗꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯕꯨꯠꯇꯣ ꯂꯥꯛꯑꯅꯤ, ꯕꯨꯠꯇꯣ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯗꯣ ꯃꯊꯪ ꯍꯩꯊꯔꯛꯑꯦꯗꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯤꯇꯥꯗꯤ ꯂꯥꯏꯒ ꯈꯔ ꯀꯤꯗꯕꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯅꯤꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯅ ꯁꯅꯥꯌꯥꯏꯗ "ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯅꯤ, ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯂꯕꯅꯤ, ꯅꯣꯏꯒꯤ ꯆꯥꯔꯂꯤ ꯀꯥꯏꯗꯣ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯛꯂꯕꯅꯤ, ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯇꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ "ꯀꯥꯟꯅꯗ ꯋꯥꯔꯤꯁꯦ, ꯂꯥꯏꯔꯤꯛ ꯄꯥꯁꯤꯁꯦ." ꯋꯥꯐꯝ ꯑꯗꯨꯗ ꯒꯤꯇꯥꯅ "ꯑꯁ ꯇꯣꯝꯄꯣꯛ, ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯂꯥꯏꯔꯤ, ꯁꯅꯥꯌꯥꯏ, ꯑꯁꯦꯡꯕꯒꯤ ꯅꯪ ꯊꯕꯛꯇꯨ ꯍꯩꯔꯗꯤ ꯍꯧꯖꯤꯛ ꯇꯧꯁꯤꯔꯥ?" "ꯍꯦ, ꯌꯥꯔꯣꯏꯍꯦ, ꯃꯤ ꯃꯌꯥꯝ ꯂꯩꯁꯤꯗꯤ, ꯊꯣꯛ ꯊꯥꯛ ꯇꯧꯁꯦ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟ ꯑꯍꯤꯡ, ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯌꯥꯔꯣꯏ, ꯃꯟꯇ꯭ꯔꯁꯤꯡꯗꯣ ꯑꯩ ꯌꯨꯝꯗ ꯂꯩꯍꯧꯋꯦꯕ." "ꯑꯗꯣ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯍꯟꯗꯣꯏꯅꯣ?" "ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯆꯠꯂꯕ ꯌꯥꯏ, ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯁꯣꯔꯥꯠ ꯑꯃ ꯂꯩ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨ ꯌꯥꯎꯕ ꯆꯠꯀꯅꯤ, ꯑꯗꯨꯗꯩꯗꯨꯗ ꯆꯦ ꯆꯥꯡ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯀꯩꯀꯩꯗꯣ ꯂꯣꯏ ꯄꯨꯔꯒ ꯂꯥꯛꯀꯦꯁꯦ." "ꯑꯦ ꯁꯅꯥꯌꯥꯏ, ꯅꯪꯗꯤ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯇꯧꯔꯛ ꯃꯥꯜꯂꯦꯅꯦ." "ꯇꯧꯔꯤꯃꯤ, ꯑꯁ ꯅꯨꯡꯇꯤꯒꯤꯕꯨ ꯇꯧꯔꯛꯏꯗ." "ꯑꯦ, ꯂꯥꯛꯄ꯭ꯔꯣ? ꯅꯣꯏ ꯁꯥꯎꯅꯨꯀꯣ, ꯂꯥꯛꯇꯦ, ꯉꯁꯤ ꯐꯥꯎꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯁꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕꯤꯒꯦ, ꯅꯈꯣꯏꯒꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯒꯦ ꯌꯦꯡꯒꯦ ꯀꯥꯏ ꯍꯥꯏꯖꯤꯟꯅꯔꯒꯅꯦ, ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣই ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯃꯥꯟꯅꯔꯒ ꯈꯒꯗꯤ ꯇꯧꯕ꯭ꯔꯥ? ꯑꯁ ꯑꯗꯨꯁꯨꯅꯦ, ꯌꯥꯝ ꯋꯥꯅ ꯇꯧꯈ꯭ꯔꯖꯥꯠꯅꯤꯗ." "ꯅꯪꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯤ ꯅꯦꯛꯑꯒ ꯇꯧꯔꯛꯇꯣꯏꯖꯥꯠꯂꯣ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯍꯤꯡꯉꯣꯏꯍꯦ." "ꯑꯁ ꯇꯧꯔꯛꯑꯣꯏ ꯀꯩꯗꯧꯔꯒꯦ ꯔꯘꯨ, ꯑꯩꯁꯤꯕꯨ ꯅꯣꯏꯗ ꯑꯗꯨꯃꯥꯏꯅ ꯃꯤꯅꯝꯒ ꯊꯕꯛ ꯃꯥꯟꯕ꯭ꯔꯣ?
ꯊꯣꯛꯂꯛꯑꯒ ꯊꯣꯛꯆꯔꯛꯑꯦ ꯊꯣꯛꯂꯛꯇ ꯇꯣꯛꯆꯔꯦꯗꯅ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯁ ꯌꯥꯔꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯦꯛꯇ ꯇꯧꯔꯁꯤ ꯀꯩꯅꯣꯅꯦ ꯒꯤꯇꯥ ꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯣꯔꯛꯀꯦ ꯍꯥꯏꯔꯒ ꯉꯁꯤ ꯇꯧꯔꯁꯤꯅꯦ ꯒꯤꯇꯥꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯗꯣ ꯋꯥ ꯅꯣꯛꯏ ꯑꯗꯨꯝꯅ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯃꯔꯤꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨ ꯄꯔꯛ ꯅꯛꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯁꯤ ꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯅ ꯀꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯣ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯌꯥꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯍꯪꯅꯔꯝꯕꯅꯤ ꯑꯗꯨꯗ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯇꯧꯔꯛꯇꯨꯅ ꯈꯔ ꯅꯣꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯈꯨꯝꯕꯅ ꯍꯩꯔꯤꯕ ꯍꯥ ꯅꯪꯅ ꯍꯩꯇ꯭ꯔꯤꯁꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯗꯅꯦꯕ ꯅꯪ ꯈꯨꯝꯕꯩꯇ꯭ꯔꯤꯁꯦ ꯍꯣꯏ ꯐꯖꯅ ꯄꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯘꯨ ꯁꯅꯥꯌꯥꯏ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯊꯤꯛ ꯑꯃꯨꯛ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯁꯤꯜꯂꯛꯂꯦ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯌꯨꯝꯖꯥꯏ ꯑꯗꯨꯗ ꯗꯨꯡ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥ ꯇꯨꯝꯗꯕꯤꯗ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯒ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯊꯝꯃꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯝꯂꯦ ꯑꯃ ꯇꯥꯔꯝꯒꯗꯧꯔꯦ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯁ ꯀꯥꯟꯅꯗ ꯋꯥꯅꯤ ꯉꯔꯥꯡꯗꯕꯨ ꯃꯃꯤ ꯁꯥꯃꯤ ꯇꯨꯝꯂꯨꯕꯒꯤ ꯀꯩꯅꯣ ꯄꯧꯗ ꯎꯈꯤꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯇꯧꯔꯛꯂꯝꯃꯣꯏꯗ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯅꯥꯌꯥꯏꯗꯣ ꯃꯌꯨꯝꯗ ꯃꯄꯨꯒꯤ ꯁꯣꯔꯥꯠ ꯌꯥꯎꯔꯨꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯄꯨꯔꯛꯅꯕꯒꯤ ꯍꯥꯏꯅꯈꯤꯕꯗꯣ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯦ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯇꯣꯝꯄꯣꯛ ꯒꯤꯇꯥ ꯑꯃꯗꯤ ꯔꯘꯨ ꯃꯈꯣꯏꯅ ꯁꯅꯥꯌꯥꯏꯗ ꯁꯣꯏꯗꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯒꯤꯇꯥ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯔꯘꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯁꯅꯥꯌꯥꯏꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯏꯕꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯄꯨꯔꯛꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯀꯌꯥ ꯑꯃ ꯍꯟꯅꯔꯤ ꯀꯔꯤꯒꯨꯝꯕ ꯕꯨꯠ ꯑꯗꯨꯅ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯍꯪꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯩꯒꯤꯗꯤ ꯄꯔꯤꯈꯥ ꯑꯁꯦ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯉꯝꯗ꯭ꯔꯒꯅ ꯉꯝꯃꯟꯅꯕ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯍꯪꯒꯅꯤ ꯍꯥꯏꯗꯨꯅ ꯐꯦꯡꯗꯨꯅ ꯂꯩꯔꯤ ꯇꯣꯝꯄꯣꯛꯇꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯌꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒ ꯊꯨꯡꯅꯒꯅꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕꯗꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯤ ꯈꯤꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯗꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯖꯕ ꯑꯗꯨꯅꯦꯅ ꯈꯟꯖꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯔꯘꯨꯗꯣ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯘꯨ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯅꯥꯌꯥꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯉꯥꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯔꯘꯨꯗꯣ ꯏꯄꯥ ꯄꯥꯈꯠꯂꯛꯏ ꯇꯣꯝꯄꯣꯛꯁꯨ ꯑꯗꯨꯃꯉꯥꯏ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯁꯅꯥꯌꯥꯏꯅ ꯃꯟꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯕꯣꯏꯁꯤꯡ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯄꯥꯏꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯕ ꯃꯈꯩ ꯁꯅꯥꯌꯥꯏꯕꯨ ꯉꯥꯏꯅꯔꯤꯉꯩ ꯁꯅꯥꯌꯥꯏꯗꯣ ꯒꯦꯠꯂꯣꯝꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯪꯉꯛꯂꯤ ꯁꯅꯥꯌꯥꯏ ꯆꯪꯉꯛꯄ ꯑꯗꯨꯗ ꯔꯘꯨ ꯇꯣꯝꯄꯣꯛ ꯒꯤꯇꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯟꯗꯨꯅ ꯍꯔꯥꯎ ꯑꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯏꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯑꯣꯏ ꯑꯩꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯕ ꯆꯦꯔꯪꯒꯤ ꯈꯥꯎ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯅꯥꯛꯌꯦꯠ ꯇꯨꯡ ꯃꯥꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯘꯨ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏ ꯑꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯁꯅꯥꯌꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯍꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯄꯨꯔꯛꯂꯕꯣ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯄꯨꯔꯛꯇ꯭ꯔꯕꯨ ꯅꯣꯏ ꯀꯧꯔꯛꯀꯗ꯭ꯔꯣ ꯁꯤ ꯂꯩꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯕꯥꯡ ꯑꯃ ꯄꯨꯊꯣꯔꯛꯏ ꯆꯦꯕꯥꯡ ꯑꯗꯨꯗ ꯁ꯭ꯇꯥꯔꯒꯤ ꯃꯑꯣꯡꯗ ꯀꯔꯤꯅꯣꯝꯃ ꯌꯦꯛꯂꯤ ꯑꯗꯨꯒ ꯁ꯭ꯇꯥꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯤꯁꯛ ꯄꯤꯛꯄ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯄꯤꯁꯛ ꯄꯤꯛꯅ ꯌꯦꯛꯂꯤ ꯃꯗꯨ ꯎꯕꯗ ꯒꯤꯇꯥꯅ ꯁꯤꯒꯤ ꯆꯦꯁꯤꯔꯣ ꯃꯟꯇ꯭ꯔ ꯍꯥꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯍꯣꯏ ꯅꯠꯇꯦꯅꯦ ꯃꯟꯇ꯭ꯔꯗꯤ ꯑꯩꯅ ꯁꯣꯟꯒꯗꯕꯅꯤ ꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯧꯒꯗꯕꯅꯤ ꯑꯗꯣ ꯃꯤ ꯀꯅꯥ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯁꯤꯗ ꯃꯤ ꯍꯦꯛ ꯈꯪꯉꯛꯄꯗ ꯂꯣꯏꯔꯦꯍꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯤ ꯆꯤꯛꯊꯔꯀꯥꯟꯗ ꯄꯨꯡ 1 ꯇꯥꯛꯄꯗꯥꯏ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯘꯨꯅ ꯑꯗꯣ ꯇꯧꯕꯗꯤ ꯀꯥꯏ ꯇꯧꯗꯣꯏꯕ ꯑꯁ ꯀ꯭ꯂꯥꯁ 5ꯀꯤ ꯔꯨꯝꯗ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯒꯤ ꯀ꯭ꯂꯥꯁ 5ꯀꯤ ꯔꯨꯝꯅ ꯍꯦꯟꯅ ꯊꯥꯞꯄꯤꯁꯤꯗꯤ ꯑꯁꯤꯗ ꯇꯧꯔ ꯂꯣꯏꯔꯦ ꯊꯣꯡꯁꯨ ꯂꯣꯟꯁꯤꯜꯂꯒꯀꯣ ꯀꯅꯥꯝ ꯈꯪꯍꯟꯗꯕꯤꯗ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯔꯘꯨ ꯇꯣꯝꯄꯣꯛ ꯒꯤꯇꯥ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯀꯥꯗꯒꯤ ꯊꯣꯛꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯗꯤ ꯀꯥ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯕ ꯍꯥ
ꯑꯗꯨꯝꯅ ꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯄꯗ ꯔꯘꯨꯅ ꯏꯇꯥꯎ ꯁꯅꯥꯌꯥꯏꯁꯦ ꯁꯨꯔꯥꯠ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯨꯔꯥꯠꯀꯤ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯒꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯌꯥꯏꯅ ꯇꯧꯔꯣꯕꯅ ꯑꯩꯗꯤ ꯑꯝꯇꯁꯨ ꯄꯨꯔꯛꯇꯦ ꯅꯪ ꯉꯁꯥꯏ ꯃꯌꯨꯝ ꯑꯃ ꯄꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯗꯨꯗꯤ ꯌꯥꯝꯗꯦꯕ ꯌꯥꯝꯗꯁꯨ ꯈꯔ ꯆꯥ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯌꯥꯏꯅ ꯅꯪ ꯁꯤꯗꯤꯕꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯌꯥꯏꯅ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯑꯆꯥꯄꯣꯠ ꯈꯔ ꯄꯨꯊꯣꯔꯛꯂꯦ ꯑꯆꯥꯄꯣꯠ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯒꯤꯇꯥ ꯇꯣꯝꯄꯣꯛ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯔꯘꯨ ꯃꯈꯣꯏꯁꯤꯡꯗꯤ ꯆꯔꯥꯡꯅꯕꯅ ꯂꯣꯏꯔꯕꯅꯤ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕꯗ ꯊꯣꯛꯂꯛꯂꯕꯗꯤ ꯀꯩꯗꯧꯒꯗꯕꯅꯣ ꯈꯜꯂꯨꯕꯗ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯗꯣ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤ ꯑꯗꯨꯕꯨ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏꯗꯤ ꯆꯔꯥꯡꯅꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯄꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯗꯨꯝꯅ ꯁꯨꯔꯨ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯋꯥꯔꯗꯦꯟꯅ ꯇꯨꯝꯕ ꯆꯪꯅꯔꯣ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯒꯤꯇꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯃꯈꯣꯏꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯐꯃꯨꯡꯗ ꯆꯪꯂꯕꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯊꯪ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯨꯝꯅꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯀꯥ ꯑꯆꯧꯕ ꯍꯣꯜꯒꯨꯝꯕ ꯑꯃꯗꯅꯤ ꯀꯥ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯒ ꯁꯦꯝꯕ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏꯁꯨ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯥ ꯑꯅꯤꯗꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯣꯛꯂꯒ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯒꯤꯇꯥ ꯇꯞꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯣꯔꯛꯄꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯃꯈꯣꯏꯁꯤꯡꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯒꯤꯇꯥꯅ ꯊꯣꯡ ꯇꯞꯅ ꯍꯥꯡꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯉꯥꯁꯜꯂꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯣꯏꯁꯤꯗꯤꯕ ꯈꯤꯇꯁꯨ ꯏꯪꯒꯤꯠ ꯄꯤꯔꯛꯀꯦ ꯍꯥꯏꯗꯤ ꯅꯣꯏ ꯊꯣꯛꯂꯛꯇꯕ ꯃꯥꯟꯗꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯒ ꯂꯩꯔꯨꯔꯤꯅꯦ ꯁꯤꯕꯨ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯔꯒ ꯑꯣ ꯒꯤꯇꯥ ꯊꯣꯛꯂꯛꯑꯣ ꯀꯥꯏꯅ ꯀꯧꯔꯛꯀꯗ꯭ꯔꯣ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀ꯭ꯂꯥꯁ 5ꯀꯤ ꯔꯨꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯔꯨꯝ 5 ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤ ꯀ꯭ꯂꯥꯁ 5ꯀꯤ ꯔꯨꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯇꯣꯝꯄꯣꯛꯅ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯖꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯅꯨꯄꯤ ꯏꯇꯣꯝꯇꯅꯤ ꯌꯥꯎꯔꯤꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒ ꯀꯥꯁꯤꯃ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯗꯦꯟꯅꯒ ꯐꯥꯔꯣꯅꯦ ꯚꯥꯞꯇꯤ ꯐꯖꯔꯅꯤ ꯇꯥꯏꯗ ꯁꯅꯥꯌꯥꯏ ꯀꯦꯟꯗꯜ ꯆꯨꯈꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯅꯥꯌꯥꯏꯅ ꯀꯦꯟꯗꯜꯗꯣ ꯆꯨꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯆꯦꯕꯥꯡ ꯑꯗꯣ ꯇꯞꯅ ꯇꯤꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦ ꯁꯨꯝꯅꯥꯀꯟ ꯂꯩꯔꯦꯅꯦ ꯃꯈꯥꯗ ꯑꯣꯅꯣ ꯇꯤꯡꯊꯣꯛꯏ ꯈꯪꯗ꯭ꯔꯦꯕꯨ ꯅꯪꯒꯤ ꯊꯕꯛꯁꯦ ꯃꯑꯣꯡꯒꯗꯤ ꯃꯥꯜꯂꯤꯍꯦ ꯍꯣꯔꯦꯟꯅꯦ ꯈꯤꯅ ꯄꯥꯏꯊꯣꯔꯛꯑꯗꯤ ꯑꯩꯈꯣꯏ 100 ꯃꯤꯇꯔ ꯆꯦꯟꯅꯅꯤ ꯍꯦ ꯊꯣꯡꯁꯤꯕꯨ ꯍꯥꯡꯍꯧꯕꯗꯨꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯦꯟꯗꯜ ꯆꯨꯈꯠꯂꯛꯂꯤ ꯃꯈꯣꯏꯅ ꯇꯤꯡꯊꯣꯛꯂꯤꯕ ꯆꯦꯕꯥꯡ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯀꯦꯟꯗꯜ ꯃꯔꯤ ꯊꯥꯜꯂꯤ ꯑꯗꯨꯗꯨꯒ ꯃꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯖꯕ ꯑꯃꯨꯕ ꯅꯨꯡ ꯑꯃ ꯁꯅꯥꯌꯥꯏꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯅꯨꯡ ꯅꯠꯇ꯭ꯔꯣ ꯅꯨꯡ ꯅꯠꯇꯦꯅꯦꯁꯦ ꯁꯔꯨꯅꯤꯅꯦ ꯁꯔꯨ ꯀꯥꯏꯅ ꯌꯥꯏꯌꯦ ꯁꯅꯥꯌꯥꯏ ꯅꯪꯁꯨ ꯀꯩꯅꯣ ꯔꯘꯨ ꯌꯥꯏꯌꯦꯕꯣ ꯊꯥꯖꯗꯕ꯭ꯔꯣ ꯁꯦ ꯊꯥꯖꯩ ꯑꯗꯨꯗꯤ ꯍꯧꯔꯣꯗꯅ ꯍꯧꯒꯦ ꯅꯣꯏ ꯂꯥꯡꯀꯅꯨꯀꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯅꯨꯡꯁꯤꯗ ꯈꯨꯗꯣꯝꯕꯤ ꯊꯦꯡꯒꯗꯕ ꯁꯦ ꯊꯦꯡꯉꯣ ꯒꯤꯇꯥ ꯀꯩꯅꯣ ꯊꯦꯡꯉꯣ ꯍꯥꯏꯔ ꯀꯩꯅꯣ ꯇꯧꯗꯨꯅ ꯄꯥꯈꯠꯂꯤꯅꯤ ꯀꯩꯅꯣ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯁꯤꯗꯤ ꯅꯣꯏꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯑꯃꯃ ꯃꯔꯛꯁꯤꯗꯕꯨ ꯑꯗꯨꯒ ꯅꯪ ꯆꯠꯂꯧꯔꯒꯦꯔꯣ ꯊꯦꯡꯉꯒꯦꯁꯦ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯡ ꯑꯗꯨꯗ ꯊꯦꯡꯂꯕ ꯃꯇꯨꯡ ꯁꯅꯥꯌꯥꯏꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯨꯔꯨꯝ ꯀꯔꯤꯅꯣ ꯂꯩꯋꯥ ꯈꯔ ꯁꯣꯟꯈꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯍꯦꯛ ꯁꯣꯜꯂꯛꯄꯒ ꯅꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯆꯤꯡ ꯆꯤꯡꯕꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯒꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯅꯥꯌꯥꯏꯅ ꯈꯨꯠꯂꯩ ꯊꯨꯅ ꯈꯨꯖꯦꯡ ꯑꯗꯨꯗ ꯇꯥꯞ ꯐꯥꯔꯒ ꯑꯗꯨꯃꯥꯏꯅ ꯊꯥꯡꯒꯠꯄ ꯌꯥꯗꯦ ꯅꯈꯨꯠꯇꯣ ꯍꯦꯛ ꯁꯠꯂꯨꯕꯗ ꯅꯪ ꯑꯗꯨꯝ ꯂꯣꯏꯔꯦ ꯈꯜꯂꯣ ꯑꯗꯣ ꯀꯧꯕ ꯍꯧꯈ꯭ꯔꯕꯅꯤꯅꯅꯦ ꯅꯨꯡꯁꯤꯗ ꯊꯦꯡꯉꯤꯕ ꯅꯈꯨꯠꯁꯦ ꯁꯤ ꯁꯠꯄ ꯌꯥꯗꯦ ꯍꯦꯛ ꯁꯠꯂꯨꯕꯗ ꯁꯠꯂꯤꯕ ꯃꯤꯗꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯕ꯭ꯔꯥ ꯀꯩꯅꯣꯃꯗꯤ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯅꯣꯏ ꯚꯥꯞ ꯇꯥꯅꯔꯦꯀꯣ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯅꯥꯌꯥꯏ ꯉꯥꯡꯗꯅ ꯂꯩꯔꯅꯣ
ꯅꯨꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯂꯦꯡꯉꯤ ꯅꯪꯅ ꯆꯤꯡꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯤꯡꯗꯦꯍꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯌꯥꯏꯅ ꯃꯈꯥ ꯇꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯆꯤ ꯂꯦꯡ ꯍꯧꯔꯛꯏ ꯃꯗꯨꯗ ꯁꯅꯥꯌꯥꯏꯅ ꯎꯔꯕꯁꯦ ꯂꯦꯡꯉꯩꯁꯤ ꯎꯔꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯈꯨꯗꯣꯝꯕꯤꯗ ꯏꯟꯕ꯭ꯔꯥꯅꯦ ꯏꯟꯗꯦ ꯇꯣ ꯑꯗꯨꯅꯦꯕ ꯔꯘꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯍꯪꯅꯔꯛꯄ ꯑꯗꯨꯗ ꯒꯤꯇꯥꯅ ꯑꯁ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯃꯥꯟꯁꯤꯜꯂꯦ ꯉꯁꯥꯏ ꯁꯨꯁꯅꯥꯌꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯣꯏꯒꯤ ꯂꯥꯏꯗ ꯊꯣꯛꯇꯗꯅ ꯃꯃꯥꯟꯅꯕꯉꯩꯗ ꯐꯥꯒꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯁ ꯁꯤꯗꯤ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯑꯁꯦꯡꯕꯅꯤꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯁꯣꯏꯁꯥꯏ ꯂꯥꯎꯔꯖꯅꯤꯀꯣ ꯂꯣꯏꯁꯤꯟꯕꯒ ꯑꯃꯨꯛ ꯍꯩꯇꯗꯅꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯣꯏꯁꯤꯟꯕꯁꯨ ꯆꯪꯕ꯭ꯔꯣ ꯁꯤꯕꯣ ꯆꯪꯒꯗꯤ ꯀꯩꯅꯣ ꯒꯤꯇꯥ ꯁꯤ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯒꯗꯤ ꯁꯤ ꯈꯪꯉꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯃꯥꯜꯍꯜꯂꯨ ꯁꯅꯥꯌꯥꯏ ꯅꯪꯒꯤꯁꯤꯕꯣ ꯈꯔꯒ ꯃꯥꯜꯍꯟꯕ ꯌꯥꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯑꯗꯨꯗꯤ ꯂꯩꯔꯦ ꯅꯣꯏꯅꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤꯁꯦ ꯑꯩ ꯇꯧꯒꯦ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯀꯥꯁꯤꯗ ꯅꯪ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯝꯇꯪ ꯄꯤꯔꯧꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯔꯘꯨ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯒꯤꯇꯥ ꯍꯧꯅ ꯅꯣꯛꯏ ꯑꯗꯨꯕꯨ ꯅꯨꯡ ꯑꯗꯨꯗ ꯊꯝꯃꯤꯕ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯅꯣꯛꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯁꯦ ꯑꯩ ꯈꯨꯗꯣꯝꯕꯤꯗꯣ ꯂꯧꯊꯣꯛꯆꯔꯒꯦꯁꯦ ꯇꯧꯅꯨꯀꯣ ꯇꯧꯁꯤꯅꯨꯍꯦ ꯕꯦꯔꯥꯅꯤꯀꯣ ꯃꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯑꯁꯦꯡꯕꯒꯤ ꯈꯨꯗꯣꯝꯕꯤꯅ ꯏꯟꯗꯕ ꯑꯣꯏ ꯇꯥꯔꯒꯗꯤ ꯅꯨꯡꯁꯦ ꯑꯁꯦꯡꯕꯩ ꯂꯦꯡꯉꯤꯁꯤꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯅꯤ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯀꯥꯁꯤꯗ ꯅꯪ ꯂꯩ ꯍꯥꯏꯕꯒꯤ ꯁꯍꯨꯝ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯁꯍꯨꯝ ꯑꯃꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯥꯟ ꯕꯦꯟꯁ ꯑꯗꯣ ꯒꯔ ꯂꯥꯎꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯝꯅ ꯆꯤꯡꯊꯣꯔꯛꯄꯗꯨꯗ ꯔꯘꯨ ꯇꯣꯝꯄꯣꯛ ꯁꯅꯥꯌꯥꯏ ꯒꯤꯇꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯗꯣ ꯒꯨꯔꯨꯡ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯌꯥꯏꯗꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯅꯨꯡꯅꯤ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯨꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯡ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯊꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯘꯨ ꯁꯅꯥꯌꯥꯏ ꯒꯤꯇꯥ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯅ ꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯝꯕꯤꯅ ꯊꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯈꯪꯈꯤꯕꯅꯤ ꯑꯗꯨ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯩꯈꯣꯏ ꯅꯨꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯦꯡꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯁꯥꯎꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯒꯤꯇꯥ ꯅꯪꯕꯨ ꯉꯁꯥꯏ ꯀꯤꯗꯦꯗꯥꯏꯅꯦ ꯑꯃꯨꯛ ꯀꯤꯔꯛꯂꯕ꯭ꯔꯣ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯨꯄꯤꯗꯤ ꯀꯤꯕ ꯌꯥꯗꯦꯕ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯗꯥꯏꯂꯣꯒꯁꯤꯅ ꯃꯥꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯗꯅ ꯌꯥꯔꯁꯦ ꯑꯗꯣ ꯁꯅꯥꯌꯥꯏ ꯅꯪꯒꯤꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯌꯥꯔꯦ ꯂꯩ ꯈꯪꯉꯦ ꯌꯥꯔꯦ ꯂꯩ ꯈꯪꯉꯦ ꯌꯥꯔꯤꯕꯣ ꯀꯩꯅꯣ ꯂꯩ ꯈꯪꯅꯕ ꯀꯧꯕꯁꯨ ꯅꯠꯇꯅ ꯅꯣꯏꯅ ꯍꯪꯅꯩꯗꯣ ꯍꯪꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯤꯇꯥꯅ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯍꯪꯒꯦ ꯍꯟꯗꯛ ꯑꯩꯅ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯤ ꯇꯦꯁꯀꯤꯁꯦ ꯃꯁꯤ ꯄꯥꯁ ꯇꯧꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯗꯨꯅ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯔꯘꯨ ꯇꯣꯝꯄꯣꯛ ꯒꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯗꯦ ꯁꯅꯥꯌꯥꯏꯅ ꯅꯨꯡ ꯑꯁꯤꯅ ꯁꯨꯝ ꯅꯥꯀꯟꯒꯤ ꯑꯉꯥꯡꯕ ꯂꯝꯕꯤꯗ ꯆꯠꯂꯒ ꯑꯃꯨꯕ ꯖꯒꯥꯗ ꯇꯥꯁꯤꯜꯂꯤꯕꯁꯦ ꯅꯪ ꯐꯦꯜ ꯑꯣꯏꯔꯅꯤ ꯍꯥꯏꯅꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯍꯩꯒ ꯑꯝꯇ ꯐꯪꯗꯦ ꯑꯗꯣ ꯄꯥꯁ ꯇꯧꯅꯕ ꯀꯩꯗꯧꯒꯅꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯣꯠ ꯇꯧꯔꯣ ꯑꯗꯨꯝꯅ ꯇꯣꯝꯄꯣꯛꯅ ꯈꯨꯝꯂꯛꯄꯗꯨꯗ ꯒꯤꯇꯥꯅ ꯇꯣꯝꯄꯣꯛꯀꯤ ꯃꯀꯣꯛꯇ ꯀꯥꯛꯁꯤ ꯑꯃ ꯀꯥꯛ ꯂꯥꯎꯍꯜꯂꯤ ꯑꯗꯨꯒ ꯅꯣꯠ ꯇꯧꯔꯒ ꯄꯥꯁ ꯇꯧꯒꯅꯤꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯈꯪꯉꯗꯤ ꯇꯧ ꯌꯥꯗ꯭ꯔꯣ ꯂꯥꯏꯗ ꯑꯃꯨꯛ ꯍꯪꯗ꯭ꯔꯁꯨ ꯈꯟꯅꯔꯛꯄꯗꯨꯗ ꯔꯘꯨ ꯑꯃꯗꯤ ꯁꯅꯥꯌꯥꯏꯅ ꯌꯥꯔꯁꯦ ꯀꯔꯟ ꯇꯧꯔꯅꯨ ꯅꯣꯏꯗꯤ ꯀꯩ ꯍꯪꯅꯤꯡꯉꯤꯕ ꯇꯣꯝꯄꯣꯛ ꯅꯪꯗꯤ ꯀꯔꯤ ꯍꯪꯅꯤꯡꯉꯤ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯏꯅꯥꯛ ꯈꯨꯜꯂꯛꯀꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯡ ꯑꯗꯣ ꯑꯉꯥꯡꯕ ꯂꯥꯏꯟꯗ ꯆꯠꯂꯒ ꯑꯃꯨꯕꯗ ꯇꯥꯒꯦ ꯇꯧꯏ ꯃꯗꯨꯗ ꯁꯅꯥꯌꯥꯏ ꯔꯘꯨ ꯑꯃꯗꯤ ꯒꯤꯇꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯔ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯑꯃꯨꯕꯒ ꯑꯉꯥꯡꯕꯒ ꯃꯔꯥꯡ ꯂꯥꯡꯕ ꯉꯧꯁꯨ ꯉꯧꯕ ꯖꯒꯥ ꯑꯃꯗ ꯁꯠ ꯂꯥꯎꯅ ꯆꯤꯡꯈꯤ ꯃꯇꯝ ꯑꯗꯨ ꯁꯅꯥꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯅꯥꯌꯥꯏꯅ ꯈꯪꯕꯗꯨꯗ ꯇꯣꯝꯄꯣꯛ ꯒꯤꯇꯥ ꯑꯃꯗꯤ ꯔꯘꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯁꯅꯥꯌꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯗ ꯃꯁꯥꯗ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯏ ꯑꯗꯨꯒ ꯇꯣꯝꯄꯣꯛꯇ ꯃꯃꯤꯠ ꯑꯗꯣ ꯐꯩꯅ ꯌꯦꯡꯉꯛꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯅꯥꯌꯥꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯔꯘꯨ ꯑꯃꯗꯤ ꯒꯤꯇꯥ ꯇꯣꯝꯄꯣꯛ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯁꯅꯥꯌꯥꯏꯗ ꯁꯅꯥꯌꯥꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯜꯂꯦꯗ ꯀꯩꯗꯧꯔꯒꯦ ꯃꯗꯣ ꯅꯪꯅ ꯑꯗꯨ ꯍꯪꯕꯗꯨꯗꯅꯦ ꯅꯪ ꯏꯅꯥꯛ ꯈꯨꯜꯂꯔꯣꯏ
nang sirani hairi wa adu tabada ragudi hauna noi aduga chalo ai sirani arge ida sibai type da nang maro lama du gi wele as ragu nang phagida ta throkono ai na haisa simbane tompok ngasi soita sirani aduna sanayaina masado yamna pakhatna serious oina hairakpada da tompok su pakhalakli gita so du mangai pakhalakli matamadu gitana ai su ngasi sigadro haiduna hangi adubu sanayai amadi tompok gita makhoi singna pairiba khudom bedo tompok ta takhiba adugumna amuba angoba amadi angangba marang langba jaga aduda amuk chatuna takhri masidagi di tompok amadi gita su pakapana loiri matawa sukna ragu amadi sanayai su mathang ai su ngasi sigadra haiduna hangnari adubu loinamak ngasi siragani haibagi mawngda amuba angoba angangba mafam marang langba duda takhi तौरीब थबक असिदा खंगले मकोना तौरीब थबक असे सोयरे हाइबसे ngasai makoina phan chingkang matamda nung ado thadok laga chenkhiba aduna makoi ado sige dori bani haibase makoina thajarakli matam adu sana yaida tompokna itaw nang gisel losilasi asing basu mali phagi su mali ekoi bu mai ba amada haihona phagadro raguna aduna phagada mali adu sana yai nang gisigi possible kanadagi lorokono itaw masigi posida aikona soibadagi thawai aduna lowni haikrabadi mido kanban ngamgandi adubo aikoi maiba matanaraga yengsi asumna hairaga sanayaina phari adu warabati naksu hallo aikoi su hallagi swai matang asda losendarasi haiduna mahana murum lewa khara soli adubu aidi sungan hallo ya haibagi mawongda amuba amati angobuga langba mafam adugi yum manba ma yeklibadu da kunduna nungado laikhrei matamadu da gitana mayumda hankhre hairi brasibo haiduna hangi sanayana mahak hauji aikoi gi tungda leire hairki wafam madu tabada tompo gita amadi ragu tungda koyeng jengi wakatpana suloire masa singa do bang sagalaktuna humangana pi kanglabani matam adu da tompo na ai masigi thabak chai yawba ngamlaroi ai di chatlagani haduna khudombe do thadoke tawi matam adu sanayana tawganu nahana adumna khudombe thadoklabadi anirak subo oigedoribani hanjan thador urabadi nak soita sirani hairi adubu tompokna nangi thabakse nawa lawdi hauji nangna magic khara toraka aikoni ta kigedaba manbra haiduna mathong maram khangna sagolaklaga tompok pairiba nung adu thadoklamlaga mahak chatkinaba tawi aduna mahana thonglomda chatkige haiduna hek tawbaga ikhang khanghaudana kanaguba miyu yamana tunglomdagi mahaki sagada pairaga singkhibagum phanbar aduda goro laktuna singkhraga yangkraba phansing ado mathang tuhallaba matungda phanbar aduda goro singkhraga phanadu maningi khwaigi text aduda singsinki aduga kasil amada namsinduna tompokto yamna thina kanagumba amana masado pairaga lethalakpagum makhut masado perek lethalai aduma toropadu tompokto maya kanna ka thoktuna lawna ba honari adubu mahaga lawri bado lawda makhon thoktre khonsi chatli tompoki oidiba mu aduda sanayai gita amade ragu makhoisu pakatladuna phuk hoganarakli aduga chinthokina ba honari adumna class 5 ki ka aduta phan chingkhaiba amadi phan sing ado mathang tusannabagi makhol taba aduta makhoi gi warel ado kedoraba chano haiduna parap lakli warel lakle haibase makhoina khangbadagi kinel sing ado mathang loina muthalli aduga thong ado tapna hangdoklagi jenglakpada warel ado makhoi gi ka adugi manaktamna lakli bodo makhoina ui kari kamda uraka makhoi lotsi gi haiduna kuyengingna sonduna tompokti masa ado phungatuna kariruma tawraga tumina leikrabani masidagidi makhoi mayam ado parap changchinduna tompoki manakta leplaga leiri aduga ragu amadi sanayaina gitada phamthara ohaiduna phamthai oiriba saktam mado warden aduna changakpadadi onthona phajadaba mawong amadu uragani maramdi ragu sanayai amadi tompok makhoi ohum khakta oiribadi phaba gita yoramba aduda amama marak aduda kedoribano haiduna hanglakpada khumpham leite masi khalubada gita yamsu kairi kibuna sumasada loirabani maruwaina hawikta mathek thekhiba aduga maya launa kathoktuna karigumba akiba sabtra ama tawkiba tompoki manak aduda mahakna phamba haibase masadu mihun chenga chengum narabani mahaksu adugumna laithatlaga sigathra khalubada masadu maming phawba kawrabani aduma leiringai hawjikti ka aduda parap changchillaklaga warden aduna thong ado hangtor ka adugi thong do manungdagi lolamba aduda warden aduna ka manung asida mi leire haibase khangkhrei matam aduda warden aduna ai kamanung sida mi kra lei yam thura tholo na chabade phabo oiroi
ꯀꯩꯗꯧꯔꯤꯅꯣ ꯀꯥ ꯃꯅꯨꯡꯁꯤꯗ ꯍꯥ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯔꯘꯨ ꯑꯃꯗꯤ ꯁꯅꯥꯌꯥꯏꯅ ꯑꯩ ꯊꯣꯛꯀꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗꯨ ꯍꯨꯃꯥꯡ ꯁꯧꯋꯦꯅ ꯁꯤꯗ ꯁꯨꯝ ꯁꯅꯥꯌꯥꯏ ꯏꯕꯥꯅꯤ ꯂꯩꯔꯝꯕꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯣꯡ ꯍꯥꯡꯉꯨꯅꯦꯁꯦ ꯌꯦꯡꯒꯦꯕ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯘꯨꯅ ꯌꯥꯔꯅꯤꯌꯦ ꯁꯥꯔ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯋꯥꯔꯗꯦꯟꯗꯣ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯅꯈꯣꯏ ꯅꯤꯁꯥ ꯆꯥꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯀꯔꯤꯒꯨꯝꯕꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯅꯤꯁꯥ ꯆꯥꯁꯤꯟꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯈꯨꯗꯛ ꯑꯁꯤꯗ ꯇꯥꯟꯊꯣꯛꯀꯅꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯤꯍꯜꯂꯛꯄꯗꯨꯗ ꯔꯘꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯍꯥꯡꯉꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯏ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯠ ꯀꯥꯞꯁꯤꯜꯂꯛꯏ ꯐꯥꯟꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯇꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯇꯣꯝꯄꯣꯛ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯔꯘꯨ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯔꯘꯨꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯋꯥꯔꯗꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟꯅ ꯀꯩꯅꯣ ꯑꯩ ꯒꯤꯇꯥ ꯁꯥꯔ ꯅꯪꯗꯤ ꯃꯣꯏ ꯑꯍꯨꯝꯒ ꯀꯩꯗꯧꯔꯝꯃꯤꯕ ꯍꯥ ꯊꯣꯛꯂꯛꯁꯤꯗ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯌꯦꯡꯗꯤ ꯊꯣꯛꯂꯛꯑꯣ ꯒꯤꯇꯥ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯅꯈꯣꯏ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯒꯤꯇꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯁꯥꯔ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯔꯝꯕꯅꯤ ꯀꯩꯗꯧꯔꯤꯕ ꯀꯩꯗꯧꯔꯤꯅꯣꯕ ꯇꯣꯝꯄꯣꯛꯁꯤꯅ ꯀꯩꯗꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯗꯦꯟꯗꯣ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯉꯥꯏꯈꯣ ꯔꯘꯨ ꯁꯥꯔ ꯅꯣꯏꯒꯤꯁꯤꯕꯨ ꯅꯤꯁꯥ ꯆꯥꯁꯤꯜꯂꯤꯕ꯭ꯔꯣ ꯅꯣꯏꯒꯤꯁꯤꯕꯨ ꯅꯤꯁꯥ ꯆꯥꯔꯤꯕ꯭ꯔꯕ ꯇꯣꯝꯄꯣꯛꯁꯦ ꯀꯩꯗꯧꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯋꯥꯈꯜ ꯃꯥꯡꯒ ꯂꯩꯔꯤꯁꯤ ꯃꯪꯉꯤꯔꯕ ꯁꯤꯕꯣ ꯇꯣꯝꯄꯣꯛ ꯇꯣꯝꯄꯣꯛ ꯑꯁꯨꯝꯅ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯍꯧꯗꯣꯛꯂꯤ ꯇꯣꯝꯄꯣꯛ ꯍꯣꯏꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯁꯥꯗꯣ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯒꯤꯇꯥꯗ ꯌꯦꯡꯂꯛꯂꯒ ꯅꯪ ꯅꯇꯣꯝꯇꯔꯤ ꯅꯨꯄꯤꯁꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯔꯛꯁꯤꯗ ꯅꯪ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨ ꯒꯤꯇꯥ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯕꯨꯠ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯗꯦꯟ ꯑꯗꯨꯗꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ ꯀꯔꯤ ꯀꯥ ꯑꯁꯤꯗ ꯅꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯈꯣꯏꯁꯤ ꯃꯊꯣꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯗꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯁꯥꯔ ꯑꯩꯈꯣꯏ ꯁꯨꯝ ꯈꯪꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯁꯦꯅ ꯇꯧꯕꯅꯤ ꯉꯍꯥꯡꯉꯩ ꯇꯧꯕꯗꯤ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯐꯥꯟꯁꯨ ꯃꯇꯣꯝꯇ ꯒꯣꯔꯣ ꯄꯛꯆꯤꯡꯗ ꯆꯤꯡꯉꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯁꯨ ꯃꯁꯥꯁꯦ ꯃꯇꯣꯝꯇ ꯄꯪꯂꯩꯗ ꯂꯩꯈꯥꯏꯔꯒ ꯇꯧꯔꯤꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯔꯗꯦꯟꯅ ꯍꯣꯏ ꯅꯣꯏꯒꯤ ꯊꯕꯛꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯇꯣꯝꯄꯣꯛꯀꯤ ꯁꯤꯔꯕ ꯆꯪꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯀꯨꯞ ꯃꯁꯥꯒꯁꯦ ꯄꯇꯥꯛ ꯇꯥꯔꯤꯕ ꯁꯤꯕꯣ ꯁꯅꯥꯌꯥꯏ ꯁꯤ ꯀꯅꯥꯅ ꯇꯧꯔꯛꯄꯅꯣ ꯁꯤ ꯀꯅꯥꯅ ꯍꯧꯗꯣꯔꯛꯄꯅꯣꯕ ꯁꯥꯔ ꯔꯘꯨꯅ ꯀꯔꯤ ꯅꯪꯅ ꯃꯟꯇ꯭ꯔꯒ ꯆꯦꯒꯗ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯤꯇꯥꯅ ꯌꯥꯔꯦꯁꯦ ꯊꯛꯖꯤꯟꯅꯔꯅꯣ ꯁꯥꯔ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯍꯜꯂꯁꯤꯔꯥ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯒꯤꯇꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯒ ꯃꯣꯏ ꯑꯍꯨꯝꯅ ꯇꯧꯕꯅꯤ ꯅꯨꯄꯤ ꯅꯪ ꯅꯇꯣꯝꯇ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯅꯣꯕ ꯁꯤꯗ ꯅꯣꯏ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯇꯣꯝꯄꯣꯛꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯃꯤꯍꯨꯟ ꯆꯣꯡꯗ꯭ꯔꯕꯖꯥꯠꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯆꯣꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯤꯍꯨꯟ ꯆꯣꯡꯂꯝꯗ꯭ꯔꯤ ꯋꯥꯔꯗꯦꯟ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ ꯃꯀꯣꯛ ꯑꯗꯣ ꯕꯪ ꯁꯥꯒꯠꯂꯛꯏ ꯃꯍꯥꯛꯅ ꯁꯪꯗꯨꯅ ꯂꯩꯍꯧꯔꯒ ꯑꯉꯥꯡ ꯁꯤꯔꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯖꯦꯜꯗ ꯆꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯟꯈꯠꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯔꯘꯨ ꯑꯃꯗꯤ ꯁꯅꯥꯌꯥꯏꯗ ꯌꯥꯝꯅ ꯆꯩꯔꯤ ꯑꯗꯨꯒ ꯒꯤꯇꯥꯗꯁꯨ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯑꯗꯨꯝꯅ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯩꯕꯗꯨꯗ ꯇꯨꯝꯂꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ मसीदगी मखोइसु क्लास 5 की रूम अदुदा लाक मतमददी रघु सनायाई तोंपो गीता मखोइसिंग अदो याना मवोंग सादा मवोंगदा लेरंबदुदा मखोइना खल्लुरिबना नातै सादा थबक तौरमबनी हाइदुना खल्लुबनी मतम अदुदा वार्डन अदुना होय नखोइ करा करा लei अमाइबा म कौंग तौसी अदुगा युमदसु पाउ पिदबा यारोसिरि असमना हाइरमनगा वार्डन अदो अमाइबा म कौब चतखरि वार्डन अदुना स्कूल की प्रिंसिपल अमदी हजि हजि वखल मांगन लेरिबा तोंपो मखोइ अमदी सनायाई रघु गीता मखोइ के अहलसिंगदसु मथंग मथंग लोइनमक पाउ पिख्रि पुंग खरगी मतुंगदा हौजिक्ति मफम बदो मीना चिंगना चाइना ngамदना तिल्लरि मियाम अदुना कइनो तौरिबसिबो हाइदुना हंगरई अहिन नोंगाई अदुता स्कूल अदुदा मियाम तिलकपगी ngरंग ngरंग ngखलकपदुदा स्कूल अदुकी मनाक नकपदा लैबा युमसिंग अदुसु चंगसेदरक्तुना करि थौदोक थोकलबगी हाइदुना हंगरई
ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯈꯔꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯂꯥꯏ ꯑꯁꯦꯡꯕ ꯊꯣꯛꯂꯛꯄꯗꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯣꯝꯄꯣꯛꯇꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯃꯁꯥ ꯑꯗꯣ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀ꯭ꯂꯥꯁ 5ꯀꯤ ꯔꯨꯝ ꯑꯗꯨꯗ ꯀꯥ ꯑꯁꯤꯗ ꯂꯩꯕꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯔꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯣꯝꯄꯣꯛꯇꯣ ꯊꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯡꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯇꯣꯝꯄꯣꯛꯁꯦ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯧꯁꯤ ꯃꯃꯥ ꯆꯪꯁꯤꯜꯂꯛꯎ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯐꯤꯒꯥꯎ ꯁꯥꯟꯅ ꯌꯥꯔꯒ ꯅꯆꯥꯅꯨꯄꯥꯗꯣ ꯃꯈꯥ ꯑꯣꯟꯗꯨꯅ ꯀꯧ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯃꯃꯥꯏ ꯃꯈꯥ ꯑꯣꯜꯂꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯝꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯄꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯁꯔꯠ ꯁꯔꯠ ꯅꯥꯟꯊꯗꯨꯅ ꯈꯤꯔꯤꯛ ꯈꯤꯔꯤꯛ ꯈꯤꯛꯂꯤ ꯑꯗꯨꯒ ꯃꯤꯍꯨꯟ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨ ꯂꯥꯂꯥ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯍꯨꯟ ꯑꯗꯣ ꯄꯥꯏꯔꯨꯕꯗ ꯃꯤꯍꯨꯟ ꯆꯣꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯊꯋꯥꯏ ꯃꯃꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯛꯁꯤꯜꯂꯦ ꯇꯧꯕꯇꯕꯨ ꯋꯥꯈꯜꯗꯤ ꯄꯥꯛ ꯇꯥꯔꯛꯈꯤꯔꯣꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯥꯏꯕꯁꯤꯡꯅ ꯁꯥꯟꯅꯕ ꯀꯌా ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏ ꯐꯥꯎꯕ ꯁꯣꯏꯕꯗꯒꯤ ꯁꯤꯔꯤꯕꯅꯤ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯍꯩꯔꯒ ꯕꯨꯠ ꯍꯦꯛꯇ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯕꯨꯠ ꯑꯁꯤꯕꯨ ꯀꯧꯊꯣꯛꯈꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯁꯅꯥꯌꯥꯏ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯄꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯦꯁꯤꯗ ꯇꯧꯔꯒ ꯁꯤꯒꯤ ꯅꯨꯡꯁꯤ ꯊꯝꯃꯒ ꯂꯥꯏꯗꯨ ꯈꯣꯏꯔꯝꯖꯔꯒ ꯀꯧꯊꯣꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯥꯏ ꯀꯧꯊꯣꯛꯄꯒꯤ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯗꯨꯗ ꯇꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯕꯔꯪ ꯊꯤꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯃꯟꯇ꯭ꯔꯅꯣ ꯑꯗꯨꯗꯤ ꯏꯪꯂꯤꯁꯀꯤ ꯃꯟꯇ꯭ꯔꯅꯤꯅꯦ ꯐꯖꯩ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯗꯁꯥ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯍꯥ ꯃꯍꯩ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯔꯦꯗꯣ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛ ꯁꯤꯔꯒꯅꯤꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯁꯤꯔꯗ꯭ꯔꯣ ꯁꯤꯕ ꯇꯥꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕꯗꯤ ꯁꯤꯖꯕ ꯇꯥꯕꯅꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯃꯣꯏꯁꯤ ꯄꯋꯥꯡ ꯋꯥꯡꯉꯝꯃꯣꯏ ꯐꯨꯠ 4.5 ꯃꯨꯛꯇꯅꯤ ꯀꯨ ꯆꯠꯂꯨ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯘꯨ ꯁꯅꯥꯌꯥꯏ ꯒꯤꯇꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯞꯂꯛꯂꯤ ꯃꯇꯝꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯀꯔꯤꯒꯤ ꯀꯞꯄꯤꯕ ꯍꯥ ꯑꯇꯦ ꯅꯪꯁꯨ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯨꯕ꯭ꯔꯣ ꯌꯥꯎꯔꯨꯏꯌꯦ ꯐꯖꯩꯅꯦ ꯑꯇꯩ ꯌꯥꯎꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯒ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯊꯧꯅꯥꯕꯨ ꯐꯅ ꯂꯩꯔꯤꯅꯦ ꯍꯥ ꯑꯃꯥꯏꯕ ꯃꯤ ꯐꯥꯎꯕꯗ ꯉꯥꯎꯗꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯕ ꯍꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯃꯤꯄꯥꯏ ꯊꯕꯥꯏꯔꯦ ꯂꯥꯏ ꯑꯃꯇꯪ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯃꯄꯥꯟ ꯊꯣꯛꯀꯗꯧꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯒꯤꯇꯥ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯄꯣꯠꯆꯝ ꯆꯩꯔꯪ ꯂꯥꯡꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕ ꯔꯥꯕ ꯑꯆꯧꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯍꯩ ꯂꯩ ꯈꯔꯒꯁꯨ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯒꯤ ꯃꯄꯥꯗꯤ ꯌꯥꯝꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯄꯥꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯞꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯈꯜꯂꯗꯨꯅ ꯒꯤꯇꯥꯒꯤ ꯃꯄꯥꯁꯨ ꯌꯦꯟꯕꯥ ꯊꯤꯕꯗꯨꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯔꯘꯨ ꯁꯅꯥꯌꯥꯏ ꯇꯣꯝꯄꯣꯛ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯗꯤ ꯄꯨꯡꯉꯛꯉꯛꯂꯤ ꯇꯁꯦꯡꯅ ꯕꯨꯠ ꯑꯗꯨꯕꯨ ꯂꯥꯛꯄ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯅꯔꯤ ꯑꯗꯨꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯅꯤꯡꯉꯤꯅꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯦꯟꯕꯥ ꯑꯗꯣ ꯌꯧꯔꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯃꯁꯥ ꯑꯗꯣ ꯍꯤꯛ ꯂꯥꯎꯅ ꯆꯣꯡꯈꯠꯂꯛꯂꯤ ꯑꯗꯨꯒ ꯁꯅꯥꯌꯥꯏꯁꯨ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯅꯥꯌꯥꯏꯗꯣ ꯐꯝꯊꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯁꯅꯥꯌꯥꯏꯅ ꯐꯝꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯃꯥ ꯃꯄꯥꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯣꯟꯈꯠꯇꯨꯅ ꯍꯪꯂꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯊꯪ ꯁꯣꯏꯔꯛꯄ ꯇꯥꯔꯦ
nong ngandringai phawgi manungda loisinaba tahausi hairaduna yenba ado mahana mukuna lai sanaramba class 5 ki room aduda changsillaga lewa mantra khara solaga yenba ado thadoi manak akoibada haibadi ka adugi thongnau singda miyam puna mogom sinduna yengli thonglomda su cheptharaga amai baduna tawibado yengli bani matawasam yamba ado ka adugi manungda thadokpa matamda yamba ado karaidano amada kachillamati yamna munna yengduna khongphom amata lengdana leiri asama yengnambadagi yamba ado phatlawna chengkhinaba honarakpada khanghaudana yamba ado kanagumba amana phakibagum taplawna phaki aduga ikhang khanghaudana yamba adugi magak ado tatkhri ina pungang ngangna ka aduda tari matam aduda leiriba miyam punamakto pungki kinakhri khutna sutheng thengdana tarang malang amada kanagumba miyoi amana yamba adubu mangak samthadatpagi mawong aduda mayam punamak kinaduna hauji yengramado chatsat handuknari matamata amaiba aduna nakoi kanano ama yena se mafam chana phunjinko kana amatana sabasu yaroi aduga hundukaga huina langna sabasu yaroi khudak asida luna tawtholaga phunjinkhro haiduna amaiba aduna hairaki masidagi di ragu sanayai tompok kita mukoi gi ahalaman sing aduna school adugi makharon thangba toilet chu leiba aduga kampoi pambi achobo masu hauriba adonge nakanda wena yamba ado luna tawtholaga phunjinki aduna thoram puna makpungloi lurapada nonga phum toroklabani matamaduda amaiba aduna tompoki manakta changsallaga blaiwaida sor khara su haiduna mantra sunur kamthari aduga makodo nantharaga hai pari ibungo nonga lene hai haugo halo numile number phate ku asamna kauduna haudulubadagidi tompok to mamittamna tamna pangthore tawudabu mahaki makhot masa makong di pumpom poplabani punamak ngarang laikhai khiba aduna chaina ado hojita phangnapagum tompok to kanna lauduna kablakli matamadu amaiba aduna hai ibungo asiga hallamandi ai maibagi thabakte loire masa mawu se pungtek tekle saru khara su tekpagum laikhaibagum tawi doctor amada amuktang yengtholu saru asumna hairakpadu ta tompok to hojik ambulance kauduna ambulance ta hapalaga nongalakpa adwaida pukhi ragu sanayai amadi gita sumakoi ahalaman singna yamna sauna boarding da leiduna mahi tamu hairaga nakoina maibadongna laisanaba aduga ahalaman oiba aikoibuna mimang thohanba haiduna yamna sauna chaiduna uyumlumda pukhi aduga matam khara leiraga boarding asida thamjarage haiduna warden da haramlaba matung hojikti ragu sanayai amadi gita makoina mayumlumda hankhri aduga tompok puna hospital da pukhi matawasumna makoi mari ado amaiba aduna kanbikhi tasengbadi makoina mato losalamba taraba natragana warden aduna kaluda lamdaba taragati makoi gi punsi ado ahing adumakta punamak ngauna faina naduna siramgadabani adubu warden aduna matam sana thengna hobadagi makoi mari gi punsi kanki thaudok asidagidi matam khara haukhre tha khara gi matung boarding aduda amukhana makoi mari ado changrakhi adubu handakti ragu sanayai tompok amadi gita makoi hanaga manatri yamna thina hongkhri mahaida maiwan sinduna aphawwa satra amamam aphawwa mi amamam oinabagi damakta yamna kana honaki wari asi mata ngasida loisinjari wari asi pathok chaba matamda soikhelan kiba aran ohi kibik tabiriba punamagna puksal chauna ngakpigani ngasigi damakadi mayam boroi bada amukka hanna khurumjari